Manipur thugainaba hotnabada tonganba lalhoulup kayaga khutshamnaduna chatminariba Kuki Zo phurup ki tara dismiss Touraga Nsa Panduna jail da Thajindriba Makhei Manipur da Tangdu leitaba phivam hanjilakpa ngamloi haina Khwairamband Ima keithel joint coordinating committee for peace ki Convenor Laishram Memma phongdokhre hauzik tholiba irang asiga mari lena committee asina sinduna ngasi Manipur press club da pangtokpa paugi mifam amada wafam asi phongdoladuna memma na hai Kuki Zo phurup ki tara asi atopa leibak ki lalhoulup khutshamnaduna Manipur thugainaba sila haibasi mek senglabani masida lenga asina makoi taramag Nsa Panduna serak pigadabani Moreda handa Kuki singna narol da nongmai kapsilakpada SDPO singtham Anand Kumar laikidre masigi matungda commando personnel singna combing operations atabada Myanmar masra kaya ama fagatkiba laikre masigi oinadi lengak puthagale mamangi matamdadi Moreda ahenba commando personnel sing shangbangam lairapane handaki thaudo asina kanglon kaina sangsilakpa Kuki sing Tanthokuna, Moredagi Lanjena relief camp to Lady Bamur Sing Amuk Hanzil Hananaba, Lengang at Tabak Paikalu, SDPO Singtam and Laikidaba Kudak the cabinet Kimi from Pangtokuna, ex Gracia Amasung Imung Manungda, Shan Nabatabak Big and Hain Lautokiba Adugumna, Atopa Laikidraba personal sing issue Atubuda, ex Gracia Pinanabohona Haina Memana Makatana, Phongdokhre. MLA Tara Simadi. Dismiss Touraga Khutshamnaduna Naharonga Chamnabani Adugumba Yadaba Myanmar Lakpa Adugumba lalhoulup sinduna lit Touraga loinabani ayu haidana moiga loinadana Naharonga Chamnaba Kudimakte National Security Palaga Mui Tara Dadi Panba ngamdaba Manipur gi asonba MLA Mantri Singa Tonba Ain gi asonba cha Miam da Silebini do clear bioba ngamdraga de Atuba matam da dismiss Tobio Mui Punamaku Bel Touraga Kota, my Atabi Laksani, Ainda Equinampo Hapu Taujaroi, Aduna Moigi Marangi Matungina, ML Tara said disqualified Tobiraga, dismissed Touraga, Moibu Khutshamnaduna Matangara Tambiro. A quay Manipur Goming, Missam Pazarama, Nataga, Security Amatanadi, Moi Kuki, no one Tangasiba, who Bolaki. Muina or Kutimoso, India Gomena Kamani, and a lady gave her. Singing India Gomena Yang, me and he said. Some man and see have been missing the Moreda to live Sagoki the Guinea. Some man at Bamian, they in Biragana. A quaint Pazase, Manipuse, am the Santi, was a two, but the Pubiro, in the Agome, Amadi Manipugome, from the Quay, Haizeri Mama, Bisuna. Amadi, who really came the lady, but I'm talking about whatever Tom said. Manipur, me, I'm gonna Kung and Samina, Samina see, I will have a season of Manipugome.